Asiba Angang masagi Chithi Mapangi nupa masa ama Turen Da Taotharakle hairi Chithi Amasu Yaorammi Chithi da sumna irammi isa nupa se lina sikpadagi sibani July gi tang 10 da aduna phumbagi niyom laite aduna Turen gi isen da tauthakibani angang sigi mamingna Sumit Das mapagi mamingna Ako Moni Das mamagi mamingna Pot Da Das laifamna Dekap Ghat Lanbari Assam Singi district singa lonariba mafam singda security parks na deploy tawkhibadagi lau singu gi thabak sing mai pangna paikhat bahore Manipur gi singi district singda tongan ba mafam singda security force na khulai samaga yankhai manga amadi nongmai maru lising amaga satru ko yankhai ni thoi pakat khre injang lairulaga halakpada Sahi humdra mari suraba ahal lama relief camp gi ka Manungda Sirmle lamboi khongnang khong relief camp da lairakiba ahal lama BP stock tawrakpadagi laikatnari Parliament da Operation Sindurgi matangda opposition ngamle ngasi khanabada mai haugadawri Narendra Modi saruk yaraba yari langmaidong da BJP bu Congress na lakhatpa yadaba makhai saikre zendagi Myanmar masa thadoknaba koki singna NHRC governor da taksinkre haukiba hingdagi nong leptana subudagi wakiba pibamni Donald Trump gi khujawrakpadagi Thailand amasong Cambodia ceasefire gi wari sanaba yanakre phut hin naga coordinating committee na chatharakpa indefinite ban ngasi su makha tana adumak chathari